ꯍꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯑꯩ ꯇꯧꯅ ꯅꯠꯇꯤꯌꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯅ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯉꯥꯏꯍꯥꯛꯀꯤꯗꯤ ꯁꯦꯟꯖꯥꯎ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯐꯪꯅꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯈꯟꯊꯔꯨꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯩꯔꯦ ꯈꯪꯂꯦ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯖꯕ ꯍꯩꯖꯕ ꯄꯨꯝꯕꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯗꯨꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯈꯟꯊꯔꯨꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯋꯥꯈꯜꯅ ꯍꯥꯏ ꯇꯧꯒꯅꯨ ꯄꯨꯛꯅꯤꯡꯅ ꯍꯥꯏ ꯅꯪ ꯁꯦꯟ ꯃꯌꯥꯝꯗꯨ ꯀꯜꯂꯛꯇ꯭ꯔꯥ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯅꯤ ꯅꯪ ꯃꯗꯨ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯄꯨꯛꯅꯤꯡꯅ ꯏꯟꯁꯤꯜꯂꯛꯏ ꯃꯥꯏꯕ ꯊꯝꯕꯧꯗ ꯑꯃꯨꯛꯁꯨ ꯋꯥꯈꯜꯅ ꯍꯥꯏ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯈꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯤ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯗꯤ ꯃꯥꯏꯊꯤꯕꯇ ꯅꯪꯏ ꯃꯥꯏꯊꯤꯕ ꯉꯥꯛꯅꯤ ꯅꯪꯍꯧꯗꯣꯏꯁꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯈꯟꯊꯔꯨꯕꯗ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯍꯣꯡꯂꯦ ꯊꯝꯕꯧꯅ ꯃꯙꯨꯝꯇꯤꯗ ꯌꯦꯡꯂꯒ ꯄꯣꯂꯣꯏ ꯐꯖꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯆꯨꯔꯨꯡ ꯍꯧꯔꯒ ꯐꯖꯒꯗꯕ ꯃꯥꯟꯗꯦ ꯃꯙꯨꯝꯇꯤ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯍꯦꯛꯇ ꯈꯨꯗꯛ ꯑꯁꯤꯗ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯂꯤꯕꯁꯤꯕꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨ ꯐꯥꯔꯅꯤ ꯑꯗꯨꯕꯨ ꯃꯍꯩꯗꯨꯅ ꯃꯌꯥꯏ ꯆꯝꯊꯔꯛꯂꯒ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯌꯦꯡꯕꯤꯅ ꯑꯩ ꯏꯁꯥꯗꯤ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯔꯤꯁꯤꯗꯤ ꯃꯗꯨꯅ ꯄꯛꯅ ꯋꯥꯏꯅꯧ ꯇꯝꯂꯝꯕꯒꯤꯅꯤ ꯀꯥꯟꯅꯔꯣꯏꯗꯕ ꯃꯐꯝꯗ ꯍꯥꯔ ꯆꯥꯏꯔꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯛꯄ ꯐꯪꯂꯣꯏ ꯃꯙꯨꯝꯇꯤꯅ ꯅꯪꯃꯛꯀꯤ ꯆꯤꯟꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯒꯅꯤ ꯍꯥꯏꯕ ꯈꯛ ꯊꯥꯖꯔꯨꯗꯦ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗ ꯆꯠꯈ꯭ꯔꯦ ꯃꯙꯨꯝꯇꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯙꯨꯝꯇꯤꯁꯨ ꯈꯟꯊꯕ ꯌꯥꯕ ꯈꯟꯊꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯌꯦꯡꯅ ꯑꯌꯤꯡꯕꯤ ꯇꯣꯛꯑꯁꯤ ꯑꯣꯏꯔꯔꯣꯏ ꯀꯥꯟꯅꯔꯔꯣꯏ ꯏꯕꯦꯝꯃ ꯃꯤꯅ ꯄꯣꯂꯣꯏ ꯐꯖꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯗꯧꯔꯤꯕꯅꯤ ꯍꯨꯏ ꯃꯃꯩ ꯆꯨꯝꯊꯣꯛꯄ ꯉꯝꯕ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏ ꯁꯅꯥꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯍꯨꯏ ꯃꯃꯩ ꯆꯨꯝꯊꯣꯛꯄ ꯑꯣꯏꯅ ꯇꯥꯔꯅꯤ ꯑꯌꯤꯡꯕꯤꯗꯨ ꯃꯙꯨꯝꯇꯤꯒꯤ ꯋꯥ ꯇꯥꯕꯗ ꯕꯤꯠ ꯍꯥꯏꯕꯕꯨ ꯍꯥꯏꯖꯤꯟꯈꯩ ꯇꯦꯛꯈ꯭ꯔꯦ ꯀꯣꯛꯁꯥꯏ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯁꯂꯥꯏꯔꯦꯝꯕꯨ ꯃꯆꯥ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅꯤꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯂꯩꯆꯤꯜꯒꯤ ꯋꯥꯔꯤ ꯑꯣꯏꯍꯧꯔꯦ ꯂꯩꯆꯤꯜ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯁꯛꯂꯥꯟ ꯌꯥꯝꯕ ꯂꯩꯆꯤꯜ ꯄꯟꯂꯩꯐꯝ ꯂꯩꯇꯕ ꯂꯩꯆꯤꯜ ꯍꯣꯏ ꯃꯥꯒꯤꯗꯤ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯃꯄꯨꯔꯣꯏꯕ ꯁꯤꯑꯦꯝ ꯑꯃꯗꯤ ꯐꯪꯖꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯥꯏꯕꯛ ꯂꯧ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯌꯥꯒꯅꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯃꯆꯥꯒꯤ ꯋꯥꯁꯤ ꯃꯪꯂꯥꯟꯗ ꯐꯨꯔꯥ ꯁꯥꯔꯒ ꯑꯣꯏꯅ ꯇꯣꯛꯂꯅꯤ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯟꯊꯔꯕ ꯃꯇꯨꯡ ꯃꯙꯨꯝꯇꯤ ꯌꯦꯡꯅ ꯏꯅꯦ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ ꯏꯅꯦ ꯄꯣꯂꯣꯏ ꯐꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯂꯦ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯆꯟꯅꯗ꯭ꯔꯦ ꯑꯩꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯋꯥꯡꯍꯟꯈꯤꯕ ꯋꯥꯔꯛꯍꯧꯗꯕ
ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ, ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ, ꯀꯛꯐꯝ ꯊꯣꯛꯇ꯭ꯔꯕ꯫ ꯃꯤꯗꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯕꯅ ꯐꯩ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯗꯤ ꯁꯛꯇꯤ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯁꯛꯇꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯇꯣꯛꯑꯒꯦ ꯏꯅꯦ, ꯑꯩ ꯇꯣꯛꯑꯒꯦ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯏꯆꯥꯕꯨ ꯋꯥꯔꯛꯍꯧꯒꯦ꯫ ꯃꯗꯨꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯑꯌꯤꯡꯕꯤ ꯁꯨꯅꯤꯗ ꯐꯣꯟ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯃꯤ꯫ ꯐꯣꯟꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯆꯦꯃ, ꯀꯔꯤ ꯂꯩꯔꯦ? ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯆꯥꯒꯤ ꯏꯍꯨꯜꯅ ꯍꯨꯝꯗꯨꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯆꯥꯕꯨ ꯅꯝꯗꯨꯅ ꯄꯤꯅꯕ ꯍꯣꯠꯅꯔꯨꯕ꯫ ꯑꯩ ꯉꯁꯤꯗꯒꯤ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛꯆꯔꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯇꯣꯛꯂꯁꯤ ꯉꯁꯤꯗꯒꯤ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯁꯂꯥꯏꯔꯦꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯏꯆꯦꯃ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯁꯨꯅꯤ, ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯒꯅꯨ꯫ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯈꯛ ꯐꯪꯕ ꯉꯝꯂꯣꯏ꯫ ꯈꯨꯁꯦꯝꯒꯤ ꯂꯩꯅꯥꯕꯨ ꯂꯩꯅꯝ ꯆꯦꯟꯕ ꯍꯧꯅꯕ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯁꯨꯅꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩ ꯈꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯆꯥꯕꯨ ꯅꯝ ꯍꯥꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯁꯨ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯗꯤ ꯂꯩ, ꯃꯁꯥꯅ ꯈꯪꯖꯩ꯫ ꯁꯂꯥꯏꯔꯦꯟꯕꯨ ꯃꯄꯥꯝ ꯆꯠꯇꯨꯅ ꯂꯧꯔꯨꯔꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯃꯁꯨ ꯇꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯆꯩ꯫ ꯉꯁꯤꯗꯤ ꯃꯁꯥꯗ ꯅꯤꯡꯇꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯥꯎꯏ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯏꯕꯤ ꯊꯥꯕ ꯂꯩꯅ ꯍꯣꯠꯅꯕꯗꯒꯤ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯉꯝꯂꯦ꯫ ꯌꯣꯠꯁꯥꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯁꯥꯅ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕꯗꯨꯁꯨ ꯃꯥꯏꯊꯤꯕ ꯅꯪꯂꯦ꯫ ꯃꯍꯩ ꯂꯤꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯊꯣꯏꯕꯤꯕꯨ ꯁꯤꯡꯅꯈꯤꯕꯗꯨ ꯃꯥꯏ ꯄꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥꯇꯥꯅꯩ꯫ ꯀꯝꯗꯧꯁꯦꯕ? ꯁꯦꯟꯁꯨ ꯃꯌꯥꯝ ꯃꯥꯡꯕ, ꯃꯥꯏꯁꯨ ꯄꯥꯛꯇꯕ ꯍꯥꯏꯗꯣ ꯑꯣꯏꯇꯥꯔꯦꯅꯦ꯫ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ꯫ ꯀꯔꯤꯕꯨ ꯂꯧꯈꯠꯅꯤꯡꯉꯥই ꯌꯥꯎꯔꯤꯒꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯗ? ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯝꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤꯅ ꯀꯔꯤ? ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯁꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥ ꯈꯟꯅ ꯅꯩꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯣꯟꯅ ꯆꯤꯛꯊꯅꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯖꯤꯜꯂꯛꯏ ꯃꯈꯣꯜ ꯊꯣꯛꯅ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯏꯉꯛꯉꯛꯏ꯫ ꯃꯅꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤꯕꯗꯣ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯅꯤ꯫ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯍꯣꯏ, ꯑꯩ ꯃꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ꯫ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯒꯤ ꯃꯃꯥ ꯇꯝꯐꯥꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯇꯦꯛꯄꯤꯒ ꯂꯣꯏꯅꯅ ꯏꯃꯨꯡꯁꯤꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯔꯛꯄ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯀꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯂꯩꯕ, ꯑꯃꯝ ꯑꯊꯦꯡꯕ ꯐꯥꯎꯕ ꯋꯥ ꯅꯣꯛꯃꯤꯟꯅꯕ꯫ ꯍꯧꯔꯛꯄꯗꯗꯤ ꯆꯤꯡꯅꯈꯤꯗꯦ꯫
ꯑꯗꯨꯕꯨ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯆꯤꯡꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯨ ꯀꯣꯛꯅꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯈꯪꯂꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯕ ꯀꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯂꯣꯟꯅ ꯀꯥꯆꯤꯟ ꯑꯃꯗ ꯊꯨꯞꯆꯤꯜꯂꯒ ꯂꯩ꯫ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯑꯍꯨꯝ ꯄꯨꯜꯂꯒ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯥꯡꯅ ꯇꯥꯛꯅꯕ ꯁꯤꯟꯈꯤꯕ, ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯈꯤꯕ ꯊꯧꯗꯣꯛ ꯃꯃꯥꯅ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯗꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯈꯪꯂꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯐꯔꯛꯀꯗ꯭ꯔꯥ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯕꯤꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯤ꯫ ꯍꯧꯅꯕꯤ ꯍꯩꯅꯕꯤ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩꯗꯨ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯅꯤꯗꯣ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯇꯝꯐꯥ, ꯇꯦꯛꯄꯤ ꯑꯃꯗꯤ ꯊꯥꯒꯣꯏ ꯑꯍꯨꯝꯗꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯃꯃꯥ ꯑꯃꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯨꯝꯕꯤ ꯅꯆꯥ ꯑꯃ ꯍꯧꯔꯤ ꯀꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯆꯠꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯒꯤ ꯇꯦꯛꯆꯥꯛꯇꯨ ꯀꯅꯥꯅ ꯄꯨꯕꯤꯅꯦ? ꯉꯥꯏꯍꯥꯛꯀꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅ ꯍꯌꯦꯡꯋꯥꯏ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯨ ꯑꯩꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯄꯣꯂꯣꯏꯗ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯅꯤ, ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯐꯅꯕꯅꯤ꯫ ꯅꯆꯥꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯒ ꯑꯩꯅ ꯑꯐꯕ ꯃꯍꯩ ꯂꯣꯛꯄꯗꯨꯗꯤ ꯅꯆꯥ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯣꯏꯕꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯂꯕꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤ ꯏꯃꯥ? ꯃꯥꯅꯗ ꯃꯀꯣꯛꯇꯨ ꯊꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯏꯆꯥꯅ ꯇꯨꯡ ꯊꯥꯡꯈꯤꯕ꯫ ꯏꯃꯥ, ꯃꯗꯨꯗꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩꯅꯅꯦ꯫ ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ꯫ ꯁꯪꯁꯥꯔꯁꯤꯗ ꯃꯆꯥꯅ ꯍꯦꯜꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯂꯩꯒꯦ? ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯑꯃꯒꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒ ꯈꯪꯒꯅꯤ꯫ ꯃꯆꯥꯅ ꯍꯦꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯊꯕꯛꯁꯤꯕꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯂꯩꯃꯥ? ꯇꯝꯐꯥ ꯃꯆꯥꯒꯤ ꯋꯥꯗ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤ ꯃꯥꯅ ꯐꯠꯇꯦ ꯂꯥꯜꯂꯤ ꯈꯪꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯃꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯆꯥꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯕꯒꯤꯗꯃꯛ ꯃꯥꯁꯨ ꯈꯪꯏ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯎꯅ ꯃꯤꯠ ꯇꯥꯡꯁꯤꯟꯅꯈꯤ꯫ ꯑꯐꯕ ꯎꯕ ꯉꯝꯈꯤꯗꯦ꯫ ꯏꯃꯥꯅꯗꯤ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯕꯅꯤ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯑꯐꯕꯗꯣ ꯅꯆꯥ ꯑꯩꯗꯤ ꯄꯥꯝꯖꯗꯤꯌꯦ꯫ ꯑꯗꯨꯒ ꯏꯃꯥ, ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯈꯪꯍꯟꯅꯕ ꯄꯨꯡꯖꯥꯎ ꯊꯤꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕꯤ, ꯁꯪꯁꯥꯔꯁꯤꯒꯤ ꯃꯁꯛ ꯈꯪꯍꯟꯕꯤꯔꯤꯕꯤ ꯏꯃꯥ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ ꯍꯥꯏꯕꯒꯤ ꯑꯩ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯔꯥꯜꯁꯤꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯃꯥꯡꯗ ꯐꯝꯍꯟꯕ ꯌꯥꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯃꯛꯀꯤ ꯅꯆꯤꯟꯃꯛꯅ ꯑꯩꯃꯛꯀꯤ ꯆꯤꯟꯅ ꯀꯔꯤꯗꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ꯫ ꯕꯦꯡꯃꯛꯁꯨ ꯁꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ? ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯒꯠꯂꯗꯤ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯀꯧꯕꯤꯒꯅꯨ꯫ ꯃꯆꯥꯒꯤ ꯋꯥꯗ ꯇꯥꯕꯗ ꯇꯝꯐꯥ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯇꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯏꯕꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕ, ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯡꯖꯥꯎ ꯊꯤꯟꯗ꯭ꯔꯤꯉꯩ ꯃꯁꯥꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯇꯦꯛꯄꯤꯁꯨ ꯃꯔꯨ ꯂꯨꯛꯂꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯊꯣꯏꯕꯤꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯐꯥꯔꯁꯠ ꯄꯣꯖꯤꯁꯟ ꯂꯧꯔꯛꯂꯤ꯫ ꯄꯨꯟꯁꯤ ꯏꯈꯥ ꯌꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯒꯤꯗꯃꯛ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯅꯅꯕ ꯅꯨꯃꯤꯠ ꯂꯦꯞꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯂꯥꯏꯔꯦꯡꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯄ ꯂꯥꯛꯄꯗ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ꯫ ꯁꯂꯥꯏꯔꯦꯟ ꯎꯕꯗ ꯊꯣꯏꯕꯤꯅ, "ꯏꯕꯨꯡ, ꯋꯥꯍꯝꯇ." "ꯀꯔꯤ ꯂꯩꯔꯦ?" "ꯏꯕꯨꯡꯅ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯈꯤ." "ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯀꯥꯎꯔꯦ."
ꯅꯥꯎꯃ ꯑꯩꯕꯨ ꯏꯃꯥꯟꯅꯕꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯕꯗ ꯏꯕꯨꯡꯅ ꯆꯣꯡꯊꯣꯛꯄꯤꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ꯫ ꯅꯤꯡꯁꯤꯡꯉꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯕꯨꯡ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯐꯤꯕꯝ ꯑꯃ ꯆꯥꯔꯝꯃꯣꯏ꯫ ꯃꯇꯝꯗꯨ ꯑꯩ ꯌꯥꯝꯅ ꯁꯣꯟꯕ, ꯃꯤꯒ ꯃꯨꯛꯅꯕ ꯉꯝꯗꯕ ꯃꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯟꯊꯕ ꯃꯤ ꯃꯈꯜꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯁꯣꯟꯊꯕꯗꯨꯗꯤ ꯃꯇꯝꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ꯫ ꯌꯥꯝꯅ ꯐꯩ꯫ ꯄꯨꯟꯁꯤꯗ ꯈꯛ ꯃꯤꯅ ꯅꯝꯊꯍꯜꯂꯣꯏꯗꯕꯅꯤ, ꯄꯨꯝꯅꯃꯛ ꯃꯌꯣꯡ ꯌꯥꯒꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯎꯕ ꯈꯦꯠꯅꯕ ꯑꯃꯗꯤ ꯅꯉꯣꯟꯗ ꯌꯥꯎꯔꯤ꯫ ꯈꯣꯏꯔꯝꯕ ꯁꯝ, ꯆꯥꯎꯔꯝꯕ ꯌꯥꯗꯨꯔꯥ? ꯂꯣꯏꯅ ꯁꯦꯝꯂꯤ꯫ ꯑꯩ ꯁꯦꯝꯗꯤ ꯁꯦꯝꯅꯤꯡꯗꯕꯅꯤ, ꯏꯃꯥꯅ ꯌꯥꯗ꯭ꯔꯤ꯫ ꯏꯁꯥꯁꯦ ꯏꯁꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯦ ꯇꯧꯕꯅꯤ, ꯇꯛꯃꯟꯗꯅ ꯑꯩ ꯁꯦꯝꯈ꯭ꯔꯦ꯫ ꯍꯣꯏꯗ, ꯀꯥꯏꯗꯦꯅ ꯈꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯕꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯈꯣꯏꯔꯣꯝ ꯆꯦꯟꯕ ꯒꯥꯔꯤ ꯂꯥꯛꯏ꯫ ꯍꯣꯏ꯫ ꯁꯂꯥꯏꯔꯦꯟ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕꯗꯨꯒ ꯁꯥꯊꯤꯅ ꯈꯦꯠꯅꯔꯤ꯫ ꯄꯣꯖꯤꯁꯟ ꯇꯥꯏ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯀꯣꯂꯦꯖꯇꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯏ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯅꯤ꯫ ꯍꯣꯇꯦꯜꯗ ꯎꯈꯤꯕ ꯊꯣꯏꯕꯤ, ꯀꯣꯂꯦꯖꯇ ꯎꯈꯤꯕ ꯊꯣꯏꯕꯤ, ꯑꯗꯨꯒ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯣꯏꯕꯤꯁꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯟꯗꯤ ꯃꯈꯥ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯇꯧꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯁꯣꯃꯦꯟꯗꯨ ꯊꯔꯤꯛ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗ ꯊꯦꯝꯕꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯦ ꯎꯪꯂꯕꯗꯤ? ꯊꯔꯤꯛꯅ ꯍꯪꯂꯛꯄꯅꯤ꯫ ꯁꯣꯃꯦꯟꯅ ꯏꯅꯦ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯊꯦꯝꯕꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯅꯦ, ꯃꯥꯗꯤ ꯎꯪꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝꯕꯨꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯗ ꯑꯩꯅ ꯈꯪꯉꯤꯕ ꯃꯔꯝꯁꯦ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥꯁꯤꯒꯤ ꯈꯜꯂꯨꯕꯗ ꯆꯃꯝꯅꯕꯒꯤ ꯋꯥꯅꯤ꯫ ꯏꯅꯦ, ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯋꯥꯗꯅꯕ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕꯁꯨ ꯅꯪꯗꯤ ꯅꯔꯤꯜꯗꯤ ꯂꯩꯇꯦꯗꯣ꯫ ꯃꯗꯨꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ ꯏꯅꯦ꯫ ꯄꯥꯡꯗꯕ ꯅꯪꯅ ꯆꯩꯅꯥ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯅꯤ? ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯃꯉꯥꯏ꯫ ꯊꯣꯏꯕꯤ ꯍꯦꯛ ꯂꯩꯇꯕꯗ ꯈꯣꯡ ꯈꯨꯠ ꯇꯦꯛꯍꯧꯔꯦ꯫ ꯑꯩꯒꯤ ꯀꯅꯥ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯅꯤ ꯏꯃꯧ ꯊꯣꯏꯕꯤꯗꯣ꯫ ꯊꯦꯝꯕꯅ ꯊꯣꯏꯕꯤꯗ ꯂꯥꯏꯆꯨꯔꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ? ꯂꯥꯏꯆꯨꯔꯦ ꯃꯉꯥꯏ, ꯅꯨꯄꯥ ꯊꯣꯛꯆꯗꯕꯅꯤꯅ ꯋꯥꯍꯧꯔꯤꯁꯤꯅꯤ ꯐꯣꯡꯗꯣꯛꯇꯕꯒꯤ ꯆꯩꯊꯦꯡꯅ꯫ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯅꯤ꯫ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯉꯩꯗ ꯃꯤꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅꯅꯦ ꯆꯠꯈ꯭ꯔꯦ ꯗꯦꯜꯂꯤꯗ꯫ ꯃꯌꯨꯝ ꯏꯪꯈꯣꯜꯁꯨ ꯇꯪꯈꯥꯏ ꯌꯣꯜꯂꯦ ꯊꯣꯏꯕꯤꯒꯤ ꯃꯍꯩ ꯇꯝꯅꯕ ꯍꯣꯠꯅꯕꯗ꯫ ꯂꯟ ꯍꯥꯏꯕꯁꯤꯗꯤ ꯄꯥꯡꯒꯟꯅ ꯂꯩꯔꯤꯉꯩ ꯇꯥꯜꯂꯒ ꯐꯪꯗꯣꯏꯅꯤ꯫ ꯃꯍꯩꯅ ꯃꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯁꯤꯅꯅꯦ ꯑꯁꯥ ꯄꯨꯝꯕ ꯃꯉꯣꯟꯗ ꯊꯝꯂꯤ꯫ ꯁꯣꯃꯦꯟꯅ ꯑꯩꯅ ꯊꯥꯖꯩ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯒꯤ ꯊꯥꯖꯕ꯫ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯁꯨ ꯇꯣꯔꯣ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯂꯛꯅꯐꯝ ꯑꯣꯏꯈꯤꯕꯤ ꯃꯍꯥꯛꯁꯦ ꯇꯣꯔꯣ ꯅꯠꯇꯦ, ꯊꯣꯏꯕꯤꯅꯤ꯫ ꯊꯣꯏꯕꯤ, ꯃꯌꯥꯏ ꯂꯩꯕꯤ ꯊꯣꯏꯕꯤ꯫ ꯊꯔꯤꯛꯅ ꯃꯥꯅꯦ, ꯑꯩꯒꯤ ꯏꯃꯧꯗꯤ ꯇꯣꯔꯣ ꯅꯠꯇꯦ, ꯊꯣꯏꯕꯤꯅꯦ, ꯊꯣꯏꯕꯤ꯫ 이탁 이쁨 खुदिंदा ꯄꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ
ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯔꯣ ꯅꯠꯇꯦ ꯊꯣꯏꯕꯤꯅꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ꯫